Manipur Top Channel की maikedi की maruebi I pausing miyam na thamjagi ahanbada India की interim budget yaning de economic survey lairaba singi damak na te chenjau paiba singi ni CPI India की interim budget oppose tawi economic survey lairaba singi damak na te chenjau paiba singi ni haina CPI Manipur State Council na thadorak pa chirola mana phongdorakli sirol sina hai ngasi parliament union finance minister Sitaramana puthokiba interim budget adu oppose tawi budget asi BJP amasum NDA lainga asi matam khradang oirabasu sathabi yanaba political gi khudong chaba launaba budget amani aduga wathok lairiba awabana kham thengna khudong thiba thengnariba Manipur gi economy package amatagi mami tatre adubo Bihar gi Nitish ki party JDU amasum Andhra Pradesh ki Chandrababu Naidu gi party TDP kananaba state anishi gi ahenba budget ta utliba si maram sati Leba asida sotaraba miyambu karamna economy gi thabak amakhtang phawba sakot hananaba wapum kupna thambagi ona tainabada asoiba economic survey gi wakhalondagi piba malem gi ahum suba economy da khwaidagi chawba leba ki ona tainaba manglanda semba budget amani Bharat ki naha crore kayana ningthina senthok leiba thabak phangdabadagi paksana awaba khangli aduga handaki budget asida naha crore marikha sahi mangagi manungda thabaki haising phanganganari lainga asin hanadagi wasakraba naha role singda thabak pigani haiba kaya maru mai pakidrabani miyamna thoidok hendokna khangnakre temporary oiba military da thabak tawhankiba aduga amukasu agnivir singbu sadani fu regular military service phangangani lauri mai masing matik sar hairuraba naha kya pelaktabadagi Atamaga tauduna sikhiba kaya yakhre hinghauriba kaya su angawbaga pangkhak oikhre education free oihali haiba wafam gi muhutta mahairoi singda loan jauna phiragani haibasi mahai tamba loiraga kanana singbigani Sitaramana budget yauriba laumi sing yaifahalagani kisan credit card ki kudong saba piragani masibu oithokpa yabra North East ki industry sakhol halagani hairibasi apikpa Manipur gombe state ki damakadi saruk thungdrabra Manipur puthok saba puthok India amasum mapale paksingda sakot ananaba karamba plan project ki senpam khaklibra Manipur gomba state pu sujilaga adumuk thamba tabani Sitaramana ngang thamkiba economic survey report asidi tasengna senjau paiba cooperative singidama sakot anmani amasum makhoi gidamak tawba survey oikibana lairaba miyam gidamak tadi saruk thungkidre BJP lenga si Laibak ki sab sab aseng basaktam udre mari lenadre survey asina employment puthonaba pochai tangwagi amadi sendol kya gi mamita de Bharat ki sel lupa gi belu ta tharakli basi udre BJP nadi ona tainabu ulli makhoi di hena privatization tawbigi lambi yang sangsin mani maram maduna corporate sector sing hena senong phangali maram kya si leibana barani english ngani ga nifugu mapanda malem gi sakola balai ba oigani haiba Bikshit Bharat haiba manglana du corporate sing khaki oidunu tokni lairaba singdi hena lairaba helakani haina su pawsida makhatana phongdorakli atopa pawmana ST demand ga atai demand amataga mantikna ba yaroi ST DCM mitai ST status demand ga atai atopa demand amataga mantikna ba yaroi haina scheduled tribe demand committee of Manipur ST DCM na phongdorakli Committee asigi sirolamada committee ki lising makhada Manipur gi yellow furup ama oiriba mitai maitai bu India ki constitution ki article 342 clause 1 gi makhada scheduled tribe ST gi list yahonana ba kumja English ngani ga tarakani thoigi aroi ba sarukta gi taknadana lakli ST list yahonana ba ahan ba khongthang ni Manipur lenga na India lenga mathauta ba ethnographic amadi socio economic report singa loinana recommendation thabi ke tabani Ramasi ki matana committee ki representation amagi pakhumoina India lengana Manipur lenga ta kumja English ngani ga tara khumdu gi me kunga mapan su khangala khrabani adu bulai bakthibidi Manipur lengana maramama natragana ama pisinduna ngasi phawba thabiduna lekli maramaduna aikhoi mitai maitai miyang Manipur lenga ki mathakta pankhiba mathau tariba recommendation adu thabina ba sanglaba matam sida taknaduna laklingai sel asida kumja English ngani ga kungo homdoi me ahumdi gi hawraktuna hauji phaw sa tharakli ba kana gumana kangluki irang haina sukongna ba sin kuki gi lusing ba kharagi thawin sindagi satharak ba tam thirabi irang asina maramoidana mitai maitai ST status phangna bi gi khongjang su matam sangna tapthaduna lakli
ꯃꯈꯣꯏꯒꯤ ꯃꯔꯝꯗꯒꯤ ꯐꯨꯔꯨꯞ ꯈꯔꯒꯤ ꯀꯥꯡꯕꯨ ꯈꯔꯅ ꯑꯃꯗꯤ ꯃꯩꯇꯩꯒꯤ ꯀꯥꯡꯕꯨ ꯈꯔꯅꯁꯨ ꯑꯩꯈꯣꯏꯒꯤ ST ꯁ꯭ꯇꯦꯇꯁ ꯗꯤꯃꯥꯟ ꯑꯁꯤꯒ ꯃꯈꯣꯏꯒꯤ ꯑꯇꯣꯞꯄ ꯗꯤꯃꯥꯟ ꯅꯠꯇ꯭ꯔꯒꯅ ꯑꯄꯥꯝꯕꯁꯤꯡꯒ ꯄꯥꯛꯁꯤꯟꯅꯅꯕ ꯈꯟꯅ ꯅꯩꯅꯕꯒꯤ ꯋꯥꯐꯝ ꯂꯩꯔꯕꯗꯤ ꯃꯗꯨ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯅꯤꯡꯉꯥꯏꯅꯤ꯫ ꯃꯩꯇꯩꯒꯤ ST ꯁ꯭ꯇꯦꯇꯁ ꯗꯤꯃꯥꯟ ꯑꯁꯤ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯃꯔꯝꯗꯝ ꯑꯃꯁꯨꯡ ꯃꯁꯛꯇꯝ ꯀꯟꯅꯅꯕꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯉꯛꯂꯧ ꯐꯪꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯝꯕ ꯄꯥꯝꯕꯩꯗꯤ ꯏꯟꯗꯤꯌꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯍꯥꯟꯅ ꯌꯥꯎꯗꯨꯅ ꯂꯩꯖꯔꯕ ꯑꯥꯔꯇꯤꯀꯜ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯏꯅꯗꯨꯅ ꯂꯩꯔꯕ ꯆꯠꯅꯔꯤꯕ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔ ꯀꯥꯡꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ST ꯁ꯭ꯇꯦꯇꯁ ꯐꯪꯕꯅꯤ ꯍꯥꯏꯕꯁꯤꯗ ꯌꯦꯠꯅꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯃꯩꯇꯩꯒꯤ ꯃꯁꯅꯠ ꯇꯥꯖꯔꯕ ST ꯁ꯭ꯇꯦꯇꯁ ꯐꯪꯗꯨꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯉꯛꯂꯧ ꯄꯤꯕꯒ ꯑꯇꯣꯞꯄ ꯐꯨꯔꯨꯞꯀꯤ ꯗꯤꯃꯥꯟ ꯑꯃꯠꯇꯒ ꯃꯟꯇꯤꯛꯅꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏꯗꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯩꯇꯩꯕꯨ ST ꯂꯤꯁꯇ ꯆꯜꯍꯟꯅꯕꯒꯤ ꯋꯥꯔꯦꯞ ꯑꯃ ꯂꯧꯕꯤꯗꯨꯅ ꯃꯇꯝ ꯁꯥꯡꯅ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯔꯤꯀꯃꯦꯟ ꯑꯗꯨ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯊꯤꯟꯊꯗꯅ ꯊꯥꯕꯤꯅꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯄꯤꯅꯕ STDCMꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯁꯤꯟꯗꯨꯅ ꯍꯥꯏꯖꯔꯤ꯫ ST ꯗꯤꯃꯥꯟ ꯑꯁꯤꯕꯨ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯍꯥꯟꯅꯅ ꯁꯧꯒꯠꯄ ꯐꯣꯡꯗꯣꯛꯄꯤꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ MLAꯁꯤꯡꯅꯁꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒ ꯇꯥꯟꯅꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯑꯃꯔꯣꯝꯗ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯃꯤꯇꯩꯒꯤ ꯂꯨꯞ ꯃꯌꯥꯝꯅꯁꯨ ST ꯗꯤꯃꯥꯟ ꯁꯧꯒꯠꯄꯒꯤ ꯃꯊꯛꯇ ꯍꯩꯅꯔꯨꯕ ꯇꯧꯗꯅ ꯈꯣꯡꯖꯪ ꯐꯥꯎꯕ ꯆꯪꯁꯤꯟꯅꯔꯛꯄ ꯑꯁꯤ STDCMꯅ ꯇꯔꯥꯝꯅ ꯑꯣꯛꯄꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯗꯤꯃꯥꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯣꯡꯖꯪ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯟꯅꯅꯕ STDCMꯅ ꯀꯟꯁꯜꯇꯦꯇꯤꯚ ꯃꯤꯇꯤꯡ ꯄꯥꯡꯊꯣꯛꯄꯗ ꯅꯠꯇꯅ ꯃꯤꯌꯥꯝꯒꯤ ꯈꯟꯅ ꯃꯤꯐꯝ ꯄꯤꯄꯜ ꯀꯟꯚꯦꯟꯁꯟ ꯑꯃ ꯁꯦꯞꯇꯦꯝꯕꯔ ꯆꯥꯎꯔꯥꯛꯅ ꯑꯍꯥꯟꯕ ꯆꯌꯣꯜꯗ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯗꯤꯃꯥꯟꯁꯤꯕꯨ ꯁꯧꯒꯠꯇꯨꯅ ꯈꯣꯡꯖꯪ ꯐꯥꯎꯕ ꯆꯪꯁꯤꯟꯕꯤꯔꯤꯕ ꯑꯇꯩ ꯐꯨꯔꯨꯞ ꯂꯨꯞꯁꯤꯡ ꯑꯃꯗꯤ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯈꯟꯅ ꯅꯩꯅꯕꯗ ꯌꯥꯎꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯗꯕ ꯑꯃꯗꯤ ꯃꯦ 3, ꯏꯪ 2019ꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯟꯖꯦꯟꯅꯔꯤꯕ ꯏꯔꯩꯆꯥꯁꯤꯡꯕꯨ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯅꯕ ꯂꯩꯉꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯨꯕ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯅꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄꯤꯌꯨ ꯑꯃꯗꯤ ꯂꯩꯉꯥꯛꯅ ꯉꯁꯤ ꯐꯥꯎꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕ ꯑꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯂꯩꯉꯥꯛꯅ ꯇꯧꯒꯗꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯑꯃꯗꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯏꯟꯇꯤꯒ꯭ꯔꯤꯇꯤꯗ ꯑꯀꯥꯏꯕ ꯑꯃ ꯊꯣꯛꯍꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ AR ꯂꯧꯊꯣꯛꯂꯕꯗ ꯇꯪꯗꯨ ꯂꯩꯇꯥꯒꯅꯤ SSMCC ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯗꯒꯤ ꯂꯧꯊꯣꯛꯈ꯭ꯔꯕ ꯈꯛꯇꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯉꯝꯒꯅꯤ꯫ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯂꯩꯔꯤꯕ ꯃꯈꯩ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯂꯝꯐꯦꯜ ꯁꯨꯄꯔ ꯃꯥꯔꯀꯦꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ LSMCCꯒꯤ ꯀꯣ-ꯀꯟꯚꯦꯅꯔ ꯅꯤꯡꯊꯧꯖꯝ ꯊꯥꯏꯕꯦꯝꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯝꯐꯦꯜ ꯁꯨꯄꯔ ꯃꯥꯔꯀꯦꯠꯇ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡ ꯎꯅꯕ ꯑꯃꯗ ꯃꯍꯥꯛꯅ ꯍꯥꯏ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ARꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯂꯕ ꯈꯛꯇꯗ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯉꯝꯒꯅꯤ꯫ ꯃꯤꯔꯝꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ARꯅ ꯇꯣꯡꯁꯤꯟꯗꯨꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯂꯦ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤ ꯊꯨꯒꯥꯏꯅꯕ ꯑꯃꯗꯤ ꯏꯔꯥꯡ ꯊꯣꯛꯅꯕ ꯁꯤꯟꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ARꯁꯤꯡꯕꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯀꯩꯗꯧꯅꯨꯡꯗ ꯊꯥꯖꯕ ꯉꯝꯂꯣꯏ꯫ ꯏꯁꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯆꯍꯤ ꯍꯦꯜꯂꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯄꯤꯈꯝꯅꯗꯨꯅ ꯌꯨꯝ ꯀꯩ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯕ ꯐꯥꯎꯕ ꯁꯦꯟꯇꯔ ꯑꯃꯗꯤ ꯏꯁꯇꯦꯠ ꯂꯩꯉꯥꯛꯅ ꯑꯃꯒ ꯊꯥꯡꯖꯤꯟꯅꯗꯨꯅ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗꯅ ꯂꯩꯕ ꯑꯁꯤꯃꯛ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯄꯥꯝꯕ ꯀꯨꯀꯤ MLA 10ꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯅ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛ ꯑꯁꯤ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯏꯝꯐꯥꯜ ꯌꯥꯏꯔꯤꯄꯣꯛ ꯂꯝꯕꯤ ꯁꯦꯝꯗꯕꯒꯤ ꯃꯥꯌꯣꯛꯇ ꯄꯥꯋꯔ ꯁꯕ ꯁ꯭ꯇꯦꯁꯟ ꯑꯃꯗꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯑꯊꯨꯕꯗ ꯋꯥꯛ ꯑꯣꯔꯗꯔ ꯄꯤꯗꯨꯅ ꯂꯝꯕꯤ ꯁꯦꯝꯕ ꯍꯧꯔꯒꯅꯤ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯏꯝꯐꯥꯜ ꯌꯥꯏꯔꯤꯄꯣꯛ ꯂꯝꯕꯤ ꯁꯦꯝꯗꯕꯒꯤ ꯃꯥꯌꯣꯛꯇ ꯀꯣꯡꯕꯗ ꯂꯩꯕ 132-139 kV ꯄꯥꯋꯔ ꯁꯕ ꯁ꯭ꯇꯦꯁꯟ ꯑꯃꯗꯤ ꯏꯔꯤꯜꯕꯨꯡꯗ ꯂꯩꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯃꯤꯌꯥꯝꯅ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯅꯕ ꯋꯥꯛ ꯑꯣꯔꯗꯔ ꯑꯃꯗꯤ ꯁꯦꯡꯁꯟꯒꯤ ꯃꯊꯧ ꯇꯥꯕ ꯄ꯭ꯔꯣꯁꯦꯁ ꯆꯠꯊꯕꯗꯒꯤ ꯃꯇꯝ ꯈꯔ ꯂꯧꯒꯅꯤ꯫ ꯑꯊꯨꯕꯗ ꯋꯥꯛ ꯑꯣꯔꯗꯔ ꯄꯤꯗꯨꯅ ꯂꯝꯕꯤ ꯁꯦꯝꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯊꯥꯖꯕ ꯄꯤꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯌꯥꯏꯔꯤꯄꯣꯛ ꯂꯝꯕꯤ ꯁꯦꯝꯕꯤꯗꯕꯒꯤ ꯃꯥꯌꯣꯛꯇ ꯑꯣꯜ ꯀꯣꯡꯕ ꯔꯣꯗ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯀ꯭ꯔꯨꯀꯣꯅ ꯊꯥ ꯑꯁꯤꯒꯤ ꯆꯩꯆꯠ 18ꯗꯒꯤ ꯂꯝꯕꯤ ꯑꯁꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯄ ꯑꯗꯨ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯣꯖꯤꯇꯤꯕ ꯔꯦꯁꯄꯣꯟꯁ ꯑꯃꯠꯇ ꯄꯤꯔꯛꯇꯕꯗꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯀꯣꯡꯕꯗ ꯂꯩꯕ 132-139 kV ꯄꯥꯋꯔ ꯁꯕ ꯁ꯭ꯇꯦꯁꯟ ꯑꯃꯗꯤ ꯏꯔꯤꯜꯕꯨꯡꯗ ꯂꯩꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯊꯤꯡꯖꯤꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯣꯡꯕ ꯊꯣꯡꯈꯣꯡꯗ ꯂꯩꯕ ꯑꯣꯂꯥ ꯀ꯭ꯂꯕꯀꯤ ꯁꯪꯂꯦꯟꯗ ꯄꯥꯎꯃꯤꯁꯤꯡ ꯎꯅꯕ ꯑꯃꯗ ꯑꯀ꯭ꯔꯨꯀꯣꯒꯤ ꯀꯣ-ꯀꯟꯚꯦꯅꯔ ꯁꯦꯔꯝ ꯁꯨꯔꯖꯟ ꯍꯥꯏ ꯀꯣꯡꯕ ꯀꯩꯊꯦꯜꯗꯒꯤ ꯀꯩꯔꯥꯎ ꯕꯤꯇ꯭ꯔ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯕꯤꯅꯕ ꯂꯩꯉꯥꯛꯇ ꯀꯌꯥꯔꯛ ꯍꯥꯏꯖꯕ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯊꯕꯛ ꯄꯥꯏꯈꯠꯂꯛꯇꯕꯗꯒꯤ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯜꯂꯛꯄꯅꯤ꯫
Makha tanangasi ahing nongyai digi school college yauna essential service singsu thingbigi khongjang sangsilagani adomoina ma ana ayeki misi mina amadi media gi oina komthokani haikhibaga roidna hayeng ayu pung 13 phawgi manungda lambi sembigi thaudang loriba contractor amadi mari leinaba authority singna sengdokadabani hainasu magna thamki masida sengdoktaba tarabari contractor amadi mari leinaba authority singna pugadabani hainasu phungdoki Amarom the Impal Geri Puklambi Thingbi Khongjang Jangsiliba Sigi Matangna Paumisingna Hangbo Wangi Pakhom Piraduna CM Berena Phungdo Kibada Contractor Sing the work order Yaudravadi Tabak Hova Nungaitaba Lebidigi Impal Geri Puklambi Shem work order Amadi Sanction Gi Matau process Satabadigi Matam Kralogani Atobuda work order Pinava Sem Sabalori Lambi Shem Nava Sanction Su Mangzona Later Lambi asi soidana semgadaba leirabani maram asina kongba amadi lambi asida leiriba imai bel singna su athingba thamliba si komthoktuna lambi asi semba haunaba hotnamina si haikena su pau sida makhatana phongdorakli atopa pau amandana lapu iroma sarba miyoi taret laikanakre Kaksing district ki hianglam waikhom laikai digi iromba sarubada imung amagi miyoi manga yauna puna miyoi taret owa khongham thaba madi masa hagajabana singba Layong kya thulak padigi hospital lekana krahiri press ta phamo paw hiang lam wa bagai lam khai kai thel yon ba lafu madi hawai lairaba matung iromba sarubadigi oba khongham thaba madi masa hakachabna singba layong singa si tholapani mioi singa si khudak ta hiang lam primary health center ta pukatuna lekana ki dubo hausiki mioi singa si haksangi phibom khara fogal hairi thawdo si ga mari laina doctor singa phongdorapagi matungina thokliba thawdo food poisoning singna Food poisoning ni na oiba yai haina sine adubo chap chapa maramdi food safety gi office na test toraba matung chap chapa khangani hari thawdo asigi matang laikana duna hospital le laibi hawbam premila na phungdorakpada tha asigi kunga mathoi gi ayukta hianglam wawagai kaithel yon lapfu amadi hawai laiduna iromani iromadu imungi miyoi manga amadi atopa miyoi ani amaga punna miyoi tare chaminaki sak sab loiraba matung numidang irombadu sarubani mathang mathang oba khongham thaba mati masa sagatpana singba layong kya tholakpadigi nongalakpada hospital pukhalakpanaki amarom na hianglam police station amadi food safety wing kaksing gi kangbu amana irombadu gi sample lokhalapga loinana lapfu amadi hawai Laifam Singdagi sample Singdu Lokhat Pahukre Haidin Su Pau Stapali Atopa Paumana Belendi Orgi nomination gi list sauna ohong balai Football Masanagi when a quiet gi Tagwang Labamana Moediba Belendi Orgi Puari the Ahan Balapa Mayona Moina Salibasai English Singaniga Kunga Maria Sigoina Matiksari have a candidate ama Putokoda arrive oritori Kumza English Singaniga Kungo Homdoida Lionel Messi Namhaki Nipalak Suba Ballon d'Or lauduna singthaningai oiba record thamkhibani loinana Manchester City gi Erling Haaland na anisubu maphamna rekhi sei sigi oinadi Spanish newspaper Marasati gi phangma paw gi matungina hauji Lionel Messi na masagi sei 33 mapung phaki baga loinana American Football League ta sanari sei sigi oinadi Messi ne award asi phangani haibigi waphum leitre haina lobiye Maram asina puari da anboina Ballon d'Or phangba yaba sanaroi si kanagumba footballer ama hektana oibi yaba gi phibam da leidi newspapers na makha taraduna Real Madrid star Vinicius Junior na Brazil national team ga loinana Copa America da ma ki ningba kainingai oiba performance pikhiba madi Brazil na Uruye gi makut maithi duna tournament sidiki yamna ngana mapan thoki basina maune award phangba yabigi leramba khudong sabadu su mangkhre pawsna makha taraduna Brazil gi sanaroi sigi ningba kainingai oiraba phibam sigi mathangda award asigi mapu oiba yabigi sangwang hena launaramba Real Madrid ki star Jude Bellingham su maki maraiba England gi dama Euro title loba ngamkhidabana haribe award asi phangbada matik sai hena lepyatri Masana sigi nainingai amadi akang ai chingna thamba mot matungina makok thongba nomination oibi yana lei haina thamliba khwaidigi noba ranking adugi manungda Spain gi Rodri Brazil Vinicius Junior Jude Bellingham Kylian Mbappe Harry Kane Dani Carvajal Lautaro Martinez Phil Foden Florian Wirtz amadi Toni Kroos yauri haina su pau stapali Lushilak po na kangla pao editorial miyam na thamjari lenga lan thengna duna miyam gi awaba ko kalu
ꯂꯩꯉꯥꯛꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯤꯡꯅꯔꯛꯄꯁꯤꯡꯒ ꯂꯟꯊꯦꯡꯅꯧ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯗꯅꯕ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯧꯈꯠꯂꯨ ꯂꯩꯉꯥꯛꯅ ꯌꯦꯛꯅꯕꯁꯤꯡ ꯂꯥꯟꯊꯦꯡꯅꯗꯕꯗꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯑꯣꯏꯅ ꯂꯥꯟꯊꯦꯡꯅꯕꯗꯒꯤ ꯃꯤꯌꯥꯝꯅ ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯃꯥꯌꯣꯛꯅꯔꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗꯕꯗꯒꯤ ꯂꯟꯕꯨꯡ ꯑꯣꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯈꯝ ꯊꯦꯡꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯔꯒ ꯀꯨꯀꯤꯒꯤ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯗ ꯏꯃꯤꯒ꯭ꯔꯦꯟꯠꯁ ꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡ ꯀꯨꯀꯤꯖꯧ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯤꯌꯥꯝ ꯍꯥꯠꯄ ꯌꯨꯝ ꯀꯩ ꯃꯩ ꯊꯥꯕ ꯑꯃꯗꯤ ꯂꯝ ꯈꯣꯞꯆꯤꯟꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯉꯥꯛꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯕꯗꯒꯤ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯖꯕ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯈꯣꯡꯐꯝꯗ ꯂꯦꯞꯂꯤꯕ ꯃꯤꯇꯩ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯈꯨꯟꯖꯥꯁꯤꯡꯅ ꯂꯥꯟ ꯉꯥꯛꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯃꯤꯇꯩ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯊꯧꯗꯥꯡ ꯂꯧꯔꯤ ꯑꯗꯨꯕꯨ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯏꯟꯗꯤꯌꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤꯗꯃꯛ ꯄꯥꯝꯕꯣꯝ ꯇꯤꯡꯗꯨꯅ ꯃꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯕ ꯑꯃꯗꯤ ꯄꯨꯟꯅ ꯃꯤꯇꯩ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯃꯤꯟꯅꯔꯛꯈꯤꯕꯗꯒꯤ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗꯅ ꯂꯩꯔꯛꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯤꯇꯣꯞ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯗꯨꯅ ꯃꯈꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯃꯗꯤ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯗꯨꯒꯤ ꯑꯁꯨꯝ ꯑꯔꯥꯟꯒꯤ ꯋꯥꯈꯜ ꯈꯜꯂꯛꯄ ꯑꯃꯗꯤ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯗꯨꯒꯤ ꯑꯁꯨꯝ ꯑꯔꯥꯟ ꯑꯗꯨ ꯈꯪꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯈꯣꯡꯐꯝ ꯁꯣꯏꯗꯅ ꯍꯟꯗꯣꯔꯛꯀꯅꯤ ꯊꯥꯖꯩ ꯕꯣꯔꯗꯔ ꯁ꯭ꯇꯦꯠ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥꯒꯤ ꯃꯔꯨꯑꯣꯏꯕ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯑꯗꯨꯒ ꯃꯥꯏꯒ꯭ꯔꯦꯟꯠ ꯏꯃꯤꯒ꯭ꯔꯦꯟꯠ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯂꯥꯟꯗꯥꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝꯗ ꯁꯤꯡꯅꯕꯅꯤ ꯃꯁꯤꯗ ꯃꯈꯣꯏꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤ ꯑꯆꯨꯝꯕ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯂꯟ ꯊꯨꯝ ꯉꯥꯛ ꯁꯦꯟꯅꯅꯕ ꯂꯩꯕ ꯐꯣꯔꯁꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯈꯪꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯐꯤꯔꯦꯞ ꯑꯔꯥꯟꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯂꯛꯇꯨꯅ ꯂꯥꯟ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯂꯣꯏꯅꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯅꯕ ꯂꯥꯟꯊꯦꯡꯅꯕ ꯃꯤꯇꯩ ꯃꯤꯌꯥꯝꯕꯨ ꯃꯤꯅꯨꯡꯁꯤꯒꯤ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯛꯀꯅꯤ ꯑꯗꯨꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯀꯥꯡꯕꯨ ꯑꯗꯨꯅ ꯂꯩꯕꯥꯛ ꯊꯨꯒꯥꯏꯅꯕ ꯂꯥꯟꯗꯥꯔꯛꯂꯤꯕ ꯆꯤꯟ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯃꯅꯤꯄꯨꯔꯕꯨꯅ ꯏꯟꯗꯤꯌꯥꯒꯤ ꯁꯔꯨꯛ ꯑꯃ ꯅꯠꯇꯦ ꯍꯥꯏꯕ ꯑꯔꯥꯟꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗꯒꯤ ꯍꯟꯗꯣꯛꯄ ꯉꯝꯗꯕꯅ ꯂꯩꯕ ꯇꯥꯔꯕꯗꯤ ꯂꯥꯟ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯈꯤꯔꯣꯏ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯃꯤꯇꯣꯞ ꯀꯥꯡꯕꯨ ꯑꯃꯅ ꯃꯅꯤꯄꯨꯔꯗ ꯂꯥꯟꯗꯥꯕ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝꯗ ꯁꯤꯡꯅꯕꯅꯤ ꯍꯥꯏꯕꯗꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯌꯥꯏ ꯂꯝꯗ ꯂꯩꯉꯥꯛꯂꯣꯟꯒꯤ ꯁꯨꯞꯂꯤ ꯄꯥꯏꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥꯒꯤ ꯂꯩꯕꯥꯛꯅꯤ ꯂꯥꯟ ꯑꯁꯤ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯅꯠꯇꯦ ꯀꯨꯀꯤꯁꯤꯡꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯄꯅꯤ ꯍꯥꯏꯕꯗꯨ ꯈꯪꯕꯒ ꯏꯔꯣꯏꯅꯅ ꯂꯥꯟꯗꯥꯔꯛꯈꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟ ꯆꯠꯊꯅꯕꯒꯤ ꯌꯥꯊꯪ ꯄꯤꯔꯤꯕꯗꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯅꯨꯡꯗ ꯂꯥꯟꯒꯤ ꯋꯥꯔꯣꯏꯁꯤन ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯅ ꯑꯃ ꯑꯣꯏꯔꯒ ꯂꯩꯉꯥꯛꯅ ꯂꯥꯟꯒꯤ ꯃꯤꯡꯗ ꯁ꯭ꯇꯦꯠꯀꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯃꯥꯏꯀꯩꯗ ꯃꯤꯠꯌꯦꯡ ꯆꯪꯗꯕ ꯇꯧꯔꯣꯏꯗꯕꯅꯤ ꯋꯥꯊꯣꯛ ꯂꯩ ꯍꯥꯏꯗꯨꯅ ꯂꯝꯕꯤ ꯊꯣꯡ ꯁꯦꯝꯒꯠ ꯁꯥꯒꯠꯇꯕ ꯍꯤꯡꯕꯗ ꯇꯉꯥꯏꯐꯗꯅ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯒꯤ ꯃꯃꯜ ꯍꯦꯟꯒꯠꯅ ꯌꯣꯟꯕꯅꯆꯤꯡꯕ ꯆꯥꯎꯈꯠꯂꯣꯟ ꯑꯃꯗꯤ ꯍꯤꯡꯕꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗ ꯃꯤꯠꯌꯦꯡ ꯆꯪꯐꯝ ꯊꯣꯛꯏ ꯏꯔꯥꯡꯅ ꯑꯋꯥ ꯆꯩꯊꯦꯡ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯝꯕꯤ ꯊꯣꯡ ꯐꯠꯇꯕꯒꯤ ꯄꯣꯠꯆꯩꯒꯤ ꯃꯃꯜ ꯎꯇꯣꯟ ꯄꯥꯛꯅ ꯋꯥꯡꯕꯗꯒꯤ ꯃꯥꯌꯣꯛꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯀꯣꯛꯍꯟꯅꯕ ꯍꯣꯠꯅꯗꯕ ꯇꯥꯔꯕꯗꯤ ꯂꯩꯉꯥꯛ ꯂꯩꯕꯒꯤ ꯋꯥꯟꯊꯣꯛ ꯂꯩꯔꯛꯂꯣꯏ ꯂꯥꯟꯁꯨ ꯊꯦꯡꯅꯁꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯃꯥꯏꯀꯩꯗꯁꯨ ꯃꯤꯠꯌꯦꯡ ꯆꯪꯁꯤ ꯂꯥꯟꯒꯤ ꯃꯤꯡꯗ ꯁ꯭ꯇꯦꯠ ꯑꯁꯤ ꯃꯄꯤ ꯃꯄꯥ ꯄꯥꯟꯗꯕꯒꯤ ꯐꯤꯕꯝꯗ ꯂꯩꯕ ꯇꯥꯔꯕꯗꯤ ꯃꯤꯌꯥꯝꯅ ꯂꯥꯟꯊꯦꯡꯅꯕꯒꯤ ꯃꯍꯨꯠ ꯂꯩꯉꯥꯛ ꯃꯄꯨꯁꯤꯡꯒꯤ ꯃꯊꯛꯇ ꯑꯣꯏꯅ ꯂꯥꯟꯗꯥꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯂꯩꯉꯥꯛꯅ ꯂꯥꯟꯗꯥꯔꯛꯂꯤꯕꯁꯤꯡ ꯃꯥꯌꯣꯛꯅꯕꯒꯤ ꯃꯍꯨꯠ ꯃꯤꯌꯥꯝꯅ ꯑꯣꯏꯅ ꯂꯥꯟꯊꯦꯡꯅꯕꯗꯒꯤ ꯃꯤꯌꯥꯝ ꯈꯝ ꯊꯦꯡꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯛꯈꯤꯕꯅꯤ ꯂꯩꯉꯥꯛꯅ ꯈꯣꯡꯒ꯭ꯔꯥꯏ ꯅꯤꯛꯇꯨꯅ ꯂꯩꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯀꯪꯂꯥ ꯄꯥꯎꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ